ꯃꯤꯠꯂꯣꯗꯒꯤ ꯁꯤꯟꯊꯔꯛꯄ ꯄꯤꯔꯥꯡ ꯏꯔꯤꯛꯁꯤꯡꯗꯨꯅ ꯃꯥꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯋꯥꯍꯩꯁꯤꯡꯗꯨ ꯃꯃꯤ ꯁꯥꯝꯍꯜꯂꯤ꯫ ꯑꯩ ꯃꯈꯥ ꯄꯥꯊꯕ ꯉꯝꯈꯤꯗꯦ꯫ ꯑꯩꯒꯤ ꯃꯤꯠꯇ ꯃꯥꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯋꯥꯍꯩꯗꯨꯃꯛ ꯎꯗꯨꯅ ꯂꯩꯈꯤ꯫ ꯊꯣꯏ, ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯗꯣ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯐꯪꯕ ꯉꯝꯒꯅꯤ? ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯅꯪꯅ ꯗꯗꯥꯕꯨ ꯉꯥꯛꯄꯤꯕ ꯅꯨꯃꯤꯠꯇꯣ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯃꯇꯝꯗꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯕ ꯃꯇꯝꯗꯣ꯫ ꯀꯔꯤꯒꯤꯅꯣ ꯊꯃꯣꯏꯁꯦ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯔꯤꯕ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯋꯥꯍꯩ ꯀꯌꯥ ꯅꯥꯀꯣꯡꯁꯤꯗ ꯁꯨꯝ ꯉꯪꯗꯨꯅ ꯂꯩꯔꯤꯕ? ꯗꯥꯝꯆꯥꯒꯤ ꯇꯦꯕꯜꯗꯨꯗ ꯂꯩꯔꯝꯕ ꯃꯥꯒ ꯑꯩꯒꯒꯤ ꯂꯨꯍꯣꯡꯕꯒꯤ ꯐꯣꯇꯣꯗꯨ ꯉꯁꯤꯗꯤ ꯏꯃꯤꯠ ꯄꯦꯟꯅ ꯌꯦꯡꯅꯤꯡꯂꯛꯏ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯔꯤꯕ ꯐ꯭ꯔꯦꯝ ꯑꯅꯤꯗꯨ ꯄꯨꯟꯅ ꯄꯥꯏꯈꯠꯂꯤ꯫ ꯗꯥꯝꯆꯥꯒꯤ ꯐꯃꯨꯡꯗꯨꯗ ꯐꯝꯊꯩ꯫ ꯐꯣꯇꯣꯗꯨ ꯎꯔꯒ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯑꯁꯨꯛ ꯂꯥꯡꯇꯛꯅꯔꯤꯕ? ꯑꯩ ꯇꯞꯅ ꯍꯤꯞꯊꯩ꯫ ꯃꯥꯒꯤ ꯂꯦꯝꯖꯕ ꯁꯛꯇꯝ ꯏꯃꯤꯠ ꯀꯨꯞꯇꯅ ꯄꯦꯟꯅ ꯌꯦꯡꯖꯩ꯫ ꯗꯥꯝꯆꯥ, ꯅꯪꯁꯦ ꯀꯔꯤꯒꯤꯅꯣ ꯉꯁꯤꯗꯤ ꯏꯃꯤꯠ ꯄꯦꯟꯅ ꯌꯦꯡꯅꯤꯡꯉꯤꯕ? ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯁꯛꯇꯝ ꯌꯦꯡꯅ ꯌꯦꯡꯅ ꯑꯩꯒꯤ ꯃꯤꯠ ꯑꯅꯤ ꯁꯨꯝ ꯎꯏꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯪꯂꯥꯟꯒꯤ ꯏꯄꯥꯛꯇ ꯇꯥꯎꯔꯛꯏ꯫ ꯏꯅꯝꯃ, ꯑꯁ ꯉꯁꯥꯏꯅ ꯀꯦꯔꯒ ꯂꯩꯌꯨ ꯍꯥꯏꯔꯒ ꯀꯩꯗꯧ ꯂꯩꯔꯤꯅꯣ ꯈꯪꯗꯦꯕ ꯑꯩꯈꯣꯏ ꯏꯅꯝꯃꯁꯦ꯫ ꯃꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯏꯅꯝꯃ ꯅꯪꯕꯣ꯫ ꯁꯦꯕ ꯑꯝꯇ ꯂꯣꯏꯁꯤꯜꯂꯣꯕ꯫ ꯁꯤꯗ ꯐꯝꯃꯨꯁꯦ, ꯑꯩ ꯀꯦꯕꯤꯒꯦ꯫ ꯕꯦꯝꯃ, ꯑꯁ ꯀꯦꯗꯁꯨ ꯌꯥꯔꯁꯤꯕꯨ ꯏꯅꯝꯃꯗꯤ ꯁꯨꯃꯥꯏꯅ ꯏꯆꯝ ꯆꯝꯅ ꯂꯩꯕꯁꯤꯅ ꯄꯥꯝꯃꯤ꯫ ꯑꯩꯈꯣꯏ ꯏꯅꯝꯃꯁꯦ ꯌꯥꯝ ꯄꯪꯉꯦ꯫ ꯍꯣꯔꯦꯟ ꯗꯥꯝꯆꯥꯒꯤ ꯑꯣꯐꯤꯁꯀꯤ ꯃꯤ ꯃꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗ ꯏꯅꯝꯃꯅ ꯏꯃꯣꯠ ꯃꯣꯠꯅ ꯂꯩꯔꯝꯃꯗꯤ ꯗꯥꯝꯆꯥꯒꯤ ꯃꯥꯏ ꯆꯣꯞꯄꯣꯏꯗ꯭ꯔꯣ? ꯑꯁ ꯗꯥꯝꯆꯥꯗꯤ ꯑꯩꯉꯣꯟꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯣꯏꯗꯧꯕꯗꯣ꯫ ꯑꯗꯨꯅꯕꯨ ꯀꯦꯊꯔꯒ ꯂꯩꯁꯦꯕ, ꯌꯦꯡꯗꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯦꯕ ꯍꯣꯔꯦꯟ꯫ ꯑꯁ ꯑꯁꯦꯡꯕꯩꯔꯅꯦ ꯕꯦꯝꯃ? ꯍꯣꯔꯦꯟꯅꯦ ꯃꯃꯤꯠꯀꯥꯇꯣ ꯂꯥꯎꯊꯣꯛꯑꯒ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯉꯒ ꯂꯩꯔꯝꯗꯣꯏꯅꯤ ꯌꯦꯡꯉꯨꯀꯣ꯫ ꯑꯉꯥꯎꯕꯤꯁꯤꯗꯤꯕ꯫ ꯑꯗꯣ ꯏꯅꯝꯃ, ꯍꯣꯔꯦꯟꯗꯤ ꯗꯥꯝꯆꯥ ꯅꯣꯏ ꯑꯅꯤꯒꯤ ꯀꯄꯜ ꯐꯣꯇꯣ ꯅꯝꯕꯤꯗꯣꯏꯅꯤ ꯑꯩꯅ꯫ ꯑꯗꯣ ꯏꯅꯝꯃ, ꯅꯪꯒꯤ ꯁꯥꯔꯤ ꯑꯅꯧꯕ ꯀꯔꯝꯕ ꯂꯩꯒꯦꯕꯁꯦ? ꯐꯖꯕ ꯂꯦꯇꯦꯁ ꯑꯝꯇꯪ ꯄꯨꯊꯣꯔꯛꯑꯣ, ꯍꯣꯔꯦꯟꯅꯦ ꯐꯣꯇꯣ ꯀꯥꯞꯄꯗ ꯐꯖꯅꯕ꯫ ꯑꯁ ꯑꯩꯗꯤ ꯀꯔꯝꯕꯅ ꯐꯖꯒꯦꯁꯨ ꯈꯪꯗꯦ꯫ ꯑꯗꯨ ꯕꯦꯝꯃ, ꯗꯥꯝꯆꯥꯅ ꯂꯩꯔꯛꯄ ꯃꯌꯥꯝꯗꯣ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯎꯄꯨꯗꯨꯗ ꯄꯨꯂꯞ ꯍꯥꯞꯄꯒ ꯊꯝꯕꯅꯤ꯫ ꯀꯔꯝꯕꯅ ꯐꯖꯒꯦ ꯌꯦꯡꯉꯨꯅꯦ꯫ ꯍꯣꯔꯦꯟꯗꯤ ꯗꯥꯝꯆꯥꯗ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯁꯦꯕ ꯀꯣ꯫ ꯑꯧ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤ ꯏꯅꯝꯃ꯫ ꯗꯥꯝꯆꯥꯗꯣ ꯄꯨꯡꯉꯛ ꯉꯛꯍꯟꯁꯦꯕ꯫ ꯑꯗꯣ ꯏꯅꯝꯃ, ꯒꯥꯔꯤ ꯃꯈꯣꯜ ꯑꯃ ꯇꯥꯏꯁꯤꯕꯨ ꯗꯥꯝꯆꯥ ꯍꯣꯏ ꯑꯣꯏꯖꯥꯠꯂꯣ? ꯑꯁ ꯁꯥꯔꯤꯒ ꯁꯦꯠꯄ ꯅꯪꯉꯔꯣꯏ, ꯐꯤꯁꯤ ꯑꯣꯏꯅ ꯑꯗꯨꯝ ꯌꯥꯟꯁꯤꯜꯂꯣꯕ꯫ ꯍꯩꯃꯥ, ꯒꯦꯠ ꯍꯥꯡꯗꯣꯔꯛꯑꯦ, ꯗꯥꯝꯆꯥꯅꯦꯃꯤ꯫ ꯁꯠ ꯂꯥꯛꯑꯣ ꯏꯅꯝꯃ꯫ ꯕꯦꯝꯃ, ꯅꯪ ꯍꯥꯟꯅ ꯊꯣꯛꯑꯝꯃꯣ, ꯏꯅꯝꯃ ꯏꯀꯥꯏꯖꯩꯌꯦꯕ꯫ ꯑꯁ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯏꯅꯝꯃ ꯅꯪꯁꯤꯗꯤꯕ꯫ ꯐꯔꯦ ꯁꯠ ꯊꯣꯛꯂꯛꯑꯣꯀꯣ, ꯑꯩ ꯍꯥꯟꯅ ꯊꯣꯛꯑꯝꯃꯒꯦ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯗꯥꯝꯆꯥꯒ ꯃꯣꯏꯒꯤ ꯁ꯭ꯇꯥꯐꯁꯤꯡꯗꯨꯒ ꯆꯪꯃꯤꯟꯅꯩ꯫ ꯗꯥꯝꯆꯥꯅ ꯃꯥꯡ ꯇꯥꯔꯒ ꯃꯌꯥꯝꯗꯨꯕꯨ ꯒꯦꯁ ꯔꯨꯝꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯇꯥꯃꯣ, ꯏꯆꯦꯃ, ꯍꯦꯛꯇ ꯂꯦꯡꯁꯤꯟꯕꯤꯌꯨ꯫ ꯀꯔꯤꯅ ꯁꯦꯕꯥ ꯇꯧꯒꯗꯧꯅꯣ? ꯇꯥꯃꯣ ꯍꯣꯏ ꯏꯆꯦ ꯍꯣꯏꯅ ꯅꯅꯥꯎꯒꯤ ꯌꯨꯝꯗ ꯂꯥꯛꯄꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯌꯥꯔꯦꯗ ꯏꯅꯥꯎꯒꯤ ꯌꯨꯝ ꯈꯪꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯃꯇꯨꯡꯗꯗꯤꯅꯦ ꯇꯣꯏꯅ ꯂꯥꯛꯄ ꯌꯥꯔꯦꯗꯅ꯫ ꯍꯣꯏ ꯇꯥꯃꯣ, ꯇꯣꯏꯅ ꯍꯦꯛꯇ ꯂꯦꯡꯕꯤꯔꯛꯑꯣ꯫ ꯉꯥꯏꯈꯣꯅꯦ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣꯒꯤ ꯏꯕꯦꯝꯃꯕꯨ ꯂꯩꯕ ꯎꯗꯦꯅꯦ꯫ ꯃꯅꯨꯡꯂꯣꯝꯗ ꯂꯩꯔꯝꯒꯅꯤ ꯏꯆꯦꯃ, ꯑꯩ ꯀꯧꯊꯣꯛꯆꯔꯛꯀꯦ꯫ ꯕꯦꯝꯃꯧ, ꯅꯅꯝꯃꯒ ꯅꯣꯏꯅꯤ ꯑꯝꯇ ꯊꯣꯛꯂꯛꯑꯣ꯫ ꯇꯥꯃꯣ ꯍꯣꯏ ꯏꯆꯦꯃ ꯍꯣꯏꯒ ꯁꯛ ꯈꯪꯅꯅꯕ꯫ ꯗꯥꯝꯆꯥ, ꯏꯅꯝꯃꯗꯣ ꯀꯤꯆꯟꯗ ꯂꯩꯍꯧꯋꯦ, ꯑꯩ ꯀꯧꯔꯛꯀꯦ꯫ ꯂꯥꯛꯑꯦ꯫ ꯏꯅꯝꯃ, ꯃꯌꯥꯝ ꯂꯥꯛꯏ, ꯏꯅꯝꯃꯕꯨ ꯍꯪꯍꯧꯋꯤ꯫ ꯇꯥꯃꯣ, ꯏꯆꯦꯃ ꯉꯥꯏꯍꯥꯛꯇ ꯂꯦꯡꯁꯤꯟꯕꯤꯌꯨ, ꯑꯩ ꯆꯥꯛ ꯄꯨꯖꯔꯛꯀꯦ꯫ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯏꯕꯦꯝꯃ, ꯏꯆꯦꯃ ꯍꯣꯏ ꯃꯌꯥꯝ ꯂꯥꯛꯏꯁꯦ ꯅꯪꯒ ꯁꯛ ꯈꯪꯅꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯤ꯫ ꯆꯥꯗ ꯅꯠꯇꯦ, ꯆꯥꯛꯀ ꯆꯥꯔꯒ ꯆꯠꯇꯧꯔꯤꯕꯅꯤ ꯉꯁꯤꯗꯤ꯫ ꯑꯇꯩ ꯂꯥꯏꯔꯤ, ꯁꯤꯝꯇ ꯄꯥꯏꯁꯤꯜꯂꯣ꯫ ꯅꯪꯒꯤꯅꯦꯅ ꯏꯆꯦꯃꯥꯅ ꯂꯩꯔꯛꯄꯅꯤ꯫ ꯏꯅꯥꯎꯗꯗꯤ ꯄꯛꯆꯕꯅ ꯂꯣꯏꯔꯅꯤ, ꯀꯨꯆꯨ ꯉꯧꯕꯅꯤꯅ꯫ ꯑꯁ ꯏꯆꯦꯃ, ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯃꯃꯜ ꯌꯥꯝꯕꯁꯤꯕꯨ? ꯂꯩꯔꯛꯇ꯭ꯔꯁꯨ ꯌꯥꯔꯕꯗꯨꯕꯨ? ꯏꯅꯥꯎ ꯑꯅꯤꯒꯤ ꯋꯦꯗꯤꯡ ꯑꯦꯅꯤꯚꯔꯁꯔꯤꯒꯤ ꯏꯆꯝ ꯆꯝꯕ ꯒꯤꯐꯅꯦ꯫ ꯏꯅꯥꯎꯅ ꯄꯥꯝꯕ꯭ꯔꯅꯦ ꯑꯗꯨꯕꯣ? ꯑꯩꯅ ꯍꯦꯛ ꯄꯥꯝꯕ ꯍꯥꯏꯕꯗ ꯊꯣꯛꯑꯦ ꯏꯆꯦꯃ꯫ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦ ꯏꯆꯦꯃꯗꯤ ꯄꯤ ꯈꯟꯕ꯫ ꯑꯗꯣ ꯏꯆꯦꯃ, ꯇꯥꯃꯣꯁꯨ ꯉꯁꯥꯏ ꯇꯨꯔ ꯆꯠꯂꯨꯕꯒꯤ ꯋꯥꯔꯝꯃꯅꯤ, ꯑꯩ ꯆꯥ ꯑꯝꯇ ꯂꯣꯟꯖꯔꯨꯈꯤꯒꯦ꯫ ꯑꯣꯟꯊꯣꯛꯅꯕꯨ ꯆꯤꯡꯂꯦꯝꯅ ꯐꯖꯈ꯭ꯔꯦꯅꯦ, ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯂꯥꯏꯕꯛ ꯐꯩꯗꯀꯣ꯫ ꯑꯁ ꯏꯆꯦꯃꯒꯤ ꯐꯥꯒꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯔꯥꯁꯤ ꯂꯩꯈ꯭ꯔ ꯄꯣꯠꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤꯕꯨ ꯂꯥꯜꯂꯕ꯭ꯔꯅꯦ ꯁꯥꯔ ꯒꯣꯄꯦꯟ? ꯍꯥꯏꯒꯨꯝꯅ ꯃꯦꯗꯥꯝ, ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯤ ꯃꯁꯥꯁꯨ ꯃꯇꯤꯛ ꯆꯥꯏ, MCS ꯑꯣꯐꯤꯁꯔꯁꯤꯡꯒꯤ ꯃꯔꯛꯇ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯑꯣꯐꯤꯁꯔꯅꯤ, ꯈ꯭ꯋꯥꯏꯗꯒꯤ ꯅꯍꯥꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯏꯕꯦꯝꯃꯁꯨ ꯑꯣꯟꯊꯣꯛꯅ ꯆꯤꯡꯂꯦꯝꯈ꯭ꯔꯦ, ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯖꯈ꯭ꯔꯦ ꯍꯥꯏꯔꯤꯕ꯫ ꯑꯣꯟꯊꯣꯛꯄ ꯇꯥꯃꯣ ꯍꯣꯏ ꯏꯆꯦꯃ ꯍꯣꯏꯅ ꯅꯅꯥꯎꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯄꯪꯍꯥꯏ ꯍꯥꯏꯕꯤꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯗꯤ ꯌꯥꯝ ꯃꯤꯃꯥꯟꯅꯗꯕ ꯃꯤꯅꯤꯗ꯫
Nanaugi ningamdaba wari yam lei Ichema. Nanaugi punsise mapan thongda sumo monokjabada ngairi. Khangdida Ichema. Punsise khongthang khuding aigidamakti tingkhangni aduni. Nanaugi punsise awabana thali. Damchagi wahisingdo ai haifet tahawi. Thamoi nungda ningamdaba ithil ama phawi. Lemjaba magi matawba lona yengzai. Ai lakpa ubatuda damchagi wahising chap lepki. Tamo, Ichema cha paibiyo. Aima, ina wanaba karigi lolurino. Tamo ga Ichema ga lakthokdana lakpani. Karisu seba laite Ichema. Hautrasu hawina takpiyo ko. Yamna hawi. Ngai ko ni bema. Nang su handaki MPSC exam pi kina hai kamdokhiya. Tamo, adum nungai ki haiba tari. Adubu khangdida kari oirakadoino. Isorgi nungdam haidu tari. Inawani mag top parangakdani ontokna susana silakre isorna. Ontok bakoi tamo sima. Ichema, ngasidi sak saragan biro ko. Inawna haibase yamdi janingi. Adubu ngasidi ne ayung atadagi tholakpanina pharak tarani. Nongma phajana laagane aikhoi myam hinjang mahau yengba taredana. Damchana so haigumadana tamo su Ichema su ngasidi sak saragan biro. Ngasidi sararoige. Isa nupara nupira ahanba phangbado adugi sosti da ngata laga chara baiduni kai haige medam adumang nei nai ningambasu kanade inausa nungaiba pau ta halo sosti da mayam changdana lilari saira mai ta pangtho do bani aiwa makha ngangkhide damcha so du mangai mamai ngangsilaga leptuna leiba magi chamjaba matawduna mabu hena nungsi halli taibang sinadi magi aigi marakta leiriba awang palsi uriko. Damchana kaya wana minok misa mayamsi khanglamgani ai khalubada nungaite. Magi lone ikaini yenglakpa mityengduga aigi hurana yengba mityengduga michanarui. Ai ikaibana mai lukthaduna khangki. Tamo ga Ichemaga wari watai kaya sanai. Marakta damchana ibu lonasu yenglaki. Nahan makaidi urude damchagi maithongda musi tariba dakpamdu ngasidi urui. Numituda dadana damchabu yam thina phubiki magi laibaktagi sintharakhiba angangba ikengdu aina minungsi yaudana yengkhibani adubu ngasidi chaina kaukhraba dakphamduna aigi thamoida haifam khangdaba awaba ma piri aigi maramgi damak ningthiba magi maithongda tariba dakphamsi aibu nungsirubagi mai haibadu oiratra magi damak ai karisu tawba ngamnaroidra magi samjaba thamoibu karamba matamda amuktangdi pena nukhanba ngamgani aise thamoi pandabini soidana khalamgani khanfam sithoi aigi itau aigi wahang mabu nungsiba marik phawba utkidri adubu ngasidi damcha nangi nungsibana ibu khudum chankibagum tawi ai ngasidi nangonda ngaure dada ai nangbu yam nungsi damcha nangna dumna nungsi ungjana na laibado toklogaba ai nangna nungaina bakari taw haibano haibiro damcha ai nangidamak pusise kathoklage pare sa sauna thakdoi ichanupiga saksu khangnare ngasidi matam sam thingjinkre sanaba tawrage ado nongma mung lagane isana thongba chainjang cha tawribani ko madam adudi mu thosira hoi pani sir thosi bema adudi Ichema hoi mu salukige ado nang sibungoga nong phadok sune office ki tour program daga yawba yaribani ibungon lo silaga sam thamlibra khangde Ichema sidi ontokpa aidi chasi yam haibani ko masana yajadaba Ichema mathangdadi soidana lakjagi hoine aduni dana ibungona yadrasune Ichema da pau hekta piro Ichema loba lake hoi Ichema pare adudi ne khoimu chatlagi harau laimino ko aduga nungaiba paududi thuna tahanba pare ko ima pabung sune masu ninglabani gyan dadaba tawjasanu Ichema sima yarse hayang office ta tengnarse tamo ayo kre Ichema mo hundo maga sakidana ba aima oine lao thindo lao Ichema ngai ko ngasai lere pasoi bumdo Ichema ga tamo bagi saruk toy ki gari de yawbani amta lak thogi oine he mado ka hoya ponti ko kaksing soibum haina hainari bani horen dine he ekta putharu rodawbani bema nang su irolaga hauna sa tho ko oi Ichema babane yam pamjabani horen phajana lolage pare adudi na khoini le ro khoi musale ko
ꯁꯨꯝ ꯂꯩꯖꯧꯔꯦ ꯏꯆꯦꯃ ꯊꯧꯈ꯭ꯔꯤꯕ ꯒꯥꯔꯤꯗꯨꯗ ꯃꯤꯠꯌꯦꯡ ꯑꯃꯠꯇ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯗꯥꯝꯆꯥꯅ ꯈꯪꯍꯧꯗꯅ ꯊꯦꯡꯛ ꯌꯨ ꯀꯩꯒꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯥꯏꯉꯥꯛ ꯄꯤꯕꯒꯤ ꯁꯤꯕꯨ ꯑꯩꯒꯤ ꯏꯊꯧ ꯅꯠꯇꯕ꯭ꯔꯥ ꯇꯥꯃꯣꯒ ꯏꯆꯦꯃꯒꯅ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡꯗꯣ ꯂꯥꯟꯅ ꯈꯟꯒꯅꯨ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦꯗ ꯗꯥꯝꯆꯥ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯤꯌꯥꯝꯁꯤꯅ ꯁꯣꯏꯗꯅ ꯍꯪꯂꯛꯀꯗꯕ ꯋꯥꯍꯪ ꯉꯥꯛꯇꯅꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨꯗ ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ ꯅꯪ ꯀꯩꯁꯨ ꯃꯊꯥ ꯁꯥꯒꯅꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯈꯤꯒꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯀꯗꯕ ꯂꯩꯔꯦ ꯑꯩꯅ ꯀꯤꯖꯕꯁꯨ ꯃꯗꯨ ꯈꯛꯇꯅꯤ ꯑꯩꯒꯤ ꯏꯔꯥꯏꯕꯛꯅꯤ ꯊꯣꯏ ꯑꯗꯨꯝ ꯍꯥꯏꯒꯅꯨ ꯍꯧꯈꯤꯕ ꯄꯨꯟꯁꯤꯅ ꯑꯩꯕꯨ ꯌꯥꯝ ꯋꯥꯍꯜꯂꯦ ꯅꯪꯒꯤ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯋꯥꯏ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯃꯆꯦꯠ ꯑꯃꯠꯇ ꯐꯪꯖꯗ꯭ꯔꯦꯀꯣ ꯅꯪꯁꯦ ꯀꯩꯒꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯗꯗꯥ ꯈꯪꯗꯦꯗ ꯆꯣꯏꯔꯣꯜꯅꯤ ꯑꯩ ꯋꯥꯍꯩ ꯑꯃꯠꯇ ꯃꯈꯥ ꯇꯥꯕ ꯉꯝꯈꯤꯗꯦ ꯗꯥꯝꯆꯥꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯏ ꯆꯥꯏꯔꯤꯕ ꯀꯞ ꯄ꯭ꯂꯦꯠꯁꯤꯡ ꯂꯣꯏꯁꯤꯜꯂꯤ ꯐꯦꯡꯕ ꯆꯥꯝꯕ ꯂꯣꯏꯗꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯙꯨꯞ ꯀꯠꯂꯤ ꯆꯥꯛ ꯊꯣꯡꯅꯕ ꯍꯧꯒꯠꯂꯤ ꯉꯁꯤꯗꯤ ꯊꯃꯣꯏꯒꯤ ꯋꯥꯍꯩ ꯄꯨꯝꯕ ꯐꯣꯡꯗꯣꯛꯂꯒꯦ ꯅꯪꯕꯨ ꯑꯃꯨꯛ ꯋꯥꯍꯜꯂꯔꯣꯏ ꯗꯥꯝꯆꯥ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯕꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯍꯤꯟꯁꯥꯡ ꯁꯦꯝꯅ ꯁꯦꯝꯅ ꯑꯩꯅ ꯈꯜꯂꯤ ꯗꯥꯝꯆꯥꯗ ꯀꯔꯝ ꯍꯥꯏꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕꯁꯤ ꯐꯣꯡꯗꯣꯛꯀꯅꯤ ꯃꯥꯒꯤ ꯃꯇꯧ ꯃꯥꯒꯤ ꯋꯥꯉꯥꯡ ꯃꯥꯒꯤ ꯁꯥꯖꯠꯅ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯜꯂꯤ ꯉꯁꯤꯗꯤ ꯑꯍꯤꯡ ꯈꯨꯗꯤꯡ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯅꯤꯡꯉꯝꯗꯕ ꯋꯥꯔꯤ ꯂꯤꯔꯛꯈꯤ ꯑꯗꯨꯕꯨ ꯊꯃꯣꯏ ꯀꯟꯕꯤ ꯁꯥꯗꯨꯅ ꯃꯤꯀꯞ ꯊꯣꯛꯇꯅ ꯇꯨꯝꯁꯤꯟꯅꯗꯨꯅ ꯇꯥꯁꯤꯟꯅꯈꯤꯗꯕꯅꯤꯀꯣ ꯇꯧꯐꯝ ꯈꯪꯗꯅ ꯗꯥꯝꯆꯥꯅ ꯑꯩꯒꯤ ꯐꯩꯖꯨꯞ ꯅꯤꯡꯊꯤꯅ ꯆꯤꯡꯈꯠꯄꯤꯔꯝꯃꯒ ꯀꯥꯡꯈꯜ ꯌꯦꯟꯁꯤꯟꯕꯤꯔꯝꯂꯒ ꯆꯠꯈꯤꯕꯅꯤ ꯑꯩ ꯈꯪꯉꯤ ꯑꯍꯤꯡ ꯀꯌꯥ ꯗꯥꯝꯆꯥꯅ ꯇꯦꯔꯦꯁꯇ ꯐꯝꯗꯅ ꯂꯦꯟꯈꯤꯕ ꯃꯊꯟꯇ ꯂꯣꯟꯅ ꯀꯞꯆꯈꯤꯕ ꯑꯩ ꯎꯅ ꯎꯁꯤꯟꯅꯈꯤꯗꯕꯅꯤ ꯃꯃꯥꯟꯅꯕ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯂꯩꯅꯔꯤꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯜ ꯑꯁꯦ ꯎꯠꯊꯣꯛꯇꯅꯕ ꯍꯣꯠꯅꯕꯗꯅ ꯃꯊꯧ ꯑꯣꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯃ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯄꯦꯟꯅꯕ ꯍꯣꯠꯅꯕꯗ ꯃꯁꯔꯨꯛ ꯑꯣꯏꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯒꯨꯝ ꯀꯜꯂꯕ ꯊꯃꯣꯏꯁꯤꯅꯗꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯃꯤꯔꯥꯏꯕꯤꯈꯤꯕꯅꯤ ꯑꯩꯕꯨ ꯉꯁꯤ ꯗꯥꯝꯆꯥꯗ ꯀꯩꯅꯣ ꯍꯥꯏꯒꯗꯕꯁꯤꯕꯣ ꯃꯥꯅ ꯑꯩꯕꯨ ꯉꯥꯛꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯗꯥꯝꯆꯥꯅ ꯑꯩꯕꯨ ꯍꯥꯟꯅꯒꯨꯝꯅ ꯅꯨꯡꯁꯤꯔꯝꯈꯤꯒꯗ꯭ꯔꯥ ꯑꯩꯁꯦ ꯌꯥꯝ ꯑꯣꯏꯖꯕ ꯊꯤꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ꯭ꯔꯥ ꯗꯥꯝꯆꯥ ꯉꯁꯤꯗꯤ ꯃꯇꯝꯗꯨꯗ ꯅꯪꯅ ꯋꯥꯈꯤꯕ ꯈꯥꯡꯈꯤꯕ ꯃꯩꯆꯥꯛꯇꯣ ꯑꯩꯒꯤ ꯏꯐꯝꯗ ꯆꯞ ꯆꯥꯅ ꯐꯪꯂꯔꯦ ꯑꯩꯅ ꯋꯥꯔꯤꯕ ꯑꯁꯤꯒꯨꯝ ꯅꯪꯁꯨ ꯃꯇꯝꯗꯨꯗ ꯋꯥꯔꯝꯒꯅꯤꯀꯣ ꯑꯩꯁꯦ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯈꯪꯗꯦꯀꯣ ꯗꯥꯝꯆꯥ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯊꯝꯕꯤꯈꯤꯕ ꯈꯨꯗꯣꯜ ꯃꯌꯥꯝꯗꯣ ꯑꯩꯅ ꯑꯃꯠꯇꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯈꯤꯗꯦ ꯅꯪꯒꯤ ꯊꯃꯣꯏꯅ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯔꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯗꯥꯝꯆꯥ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯅꯐꯝꯗ ꯍꯥꯏꯔꯒꯦ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯑꯩ ꯅꯪꯉꯣꯟꯗꯒꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯂꯥꯞꯊꯣꯛꯇꯨꯅ ꯂꯩꯕ ꯉꯝꯂꯣꯏ ꯑꯩꯕꯨ ꯃꯍꯧꯁꯥꯒꯨꯝ ꯑꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯕꯤꯌꯨꯕ ꯀꯞꯆꯦꯠꯄꯤ ꯑꯩꯒꯤ ꯏꯍꯧ ꯅꯥꯏꯒꯟꯕ ꯃꯤꯠꯂꯨ ꯑꯅꯤꯁꯤ ꯃꯅꯤꯡ ꯇꯝꯅ ꯆꯤꯟꯊꯔꯛꯏ ꯄꯤꯔꯥꯡꯅ ꯏꯍꯧ ꯅꯥꯏꯔꯕ ꯃꯤꯠꯅ ꯑꯅꯤꯁꯤ ꯃꯥꯕꯨ ꯎꯅꯤꯡꯂꯛꯏ ꯊꯃꯣꯏꯁꯦ ꯂꯥꯡꯇꯛꯅꯩ ꯃꯤꯍꯨꯟꯁꯦ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯣꯡꯉꯤ ꯑꯩꯁꯤꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯍꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯅꯝꯃ ꯅꯪ ꯀꯩꯗꯧꯔꯒꯦ ꯑꯁ ꯆꯣꯞꯄꯦꯗꯅ ꯑꯩꯒꯤ ꯆꯤꯟꯁꯤꯁꯨꯕ ꯕ꯭ꯔꯦꯛ ꯐꯥꯕ ꯁꯨꯛꯉꯝ ꯉꯝꯗ ꯃꯥꯜꯂꯦ ꯍꯦꯛꯇ ꯍꯥꯏꯗꯣꯛꯈꯤꯅꯤꯕ ꯑꯦ ꯀꯩꯅꯣ ꯏꯅꯝꯃ ꯅꯠꯇꯦ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯏꯅꯝꯃ ꯅꯃꯤꯠꯇꯅ ꯄꯤꯔꯥ ꯆꯦꯜꯂꯤ ꯑꯗꯨꯒ ꯋꯥꯟꯊꯈꯩꯒ ꯅꯣꯛꯑꯦꯝꯅꯤ ꯀꯤꯕꯨ ꯀꯤꯁꯤꯜꯂꯛꯏꯀꯣ ꯏꯅꯝꯃ ꯅꯪ ꯑꯃ ꯈꯪꯗꯦꯗ ꯑꯩꯁꯦ ꯉꯥꯎꯔꯒ ꯆꯠꯇꯧꯔꯤ ꯕꯦꯝꯃ ꯍꯥꯏꯗꯣꯔꯛꯄꯗ ꯄꯛꯆꯩ ꯌꯥꯝꯅ ꯑꯩꯈꯣꯏ ꯗꯥꯝꯆꯥꯒꯤ ꯂꯣꯏꯅꯕꯤꯅꯤ ꯍꯥꯏꯕꯗꯅꯦ ꯊꯣꯏꯅ ꯅꯣꯛꯇꯦ ꯏꯅꯝꯃ ꯅꯪꯁꯨ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯁꯦ ꯀꯔꯝꯕ ꯂꯥꯏꯅ ꯆꯥꯔꯛꯄꯅꯣ ꯈꯪꯗꯦ ꯎꯪꯗꯣꯏꯒ ꯃꯪꯗꯣꯏꯒ ꯇꯧꯔꯒ ꯂꯩꯔꯅꯤ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯆꯨꯔꯣꯟꯒ ꯃꯨꯔꯣꯟ ꯈꯜꯂꯛꯑꯅꯤ ꯏꯁ ꯅꯪꯒꯤ ꯋꯥꯁꯤꯗꯤꯕ ꯏꯀꯥꯏꯕꯤꯗꯦ ꯍꯥꯏꯖꯧꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯃꯥꯏꯒꯥꯁꯦ ꯉꯥꯛꯁꯪ ꯉꯥꯡꯉꯒ ꯏꯀꯥꯏꯕꯤꯗꯦ ꯇꯠ ꯃꯧ ꯌꯛꯂꯥꯎꯕꯤꯒ ꯃꯥꯜꯂꯦꯝꯅꯤ ꯑꯩꯈꯣꯏ ꯅꯃꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯑꯩꯃ ꯇꯜꯂꯦꯍꯦ ꯑꯩꯕꯨ ꯃꯧ ꯐꯥꯎꯕꯤꯗꯧꯅ ꯌꯣ ꯇꯥꯏ ꯍꯥꯏꯕꯅꯤꯅ ꯃꯅꯨꯡꯁꯤꯕꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯣꯡꯃꯇꯁꯨ ꯀꯦꯔꯒ ꯂꯩꯇꯦ ꯂꯥꯏꯔꯤꯛꯇ ꯉꯥꯎꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅꯕ ꯗꯥꯝꯆꯥꯁꯨ ꯉꯥꯏꯔꯦ ꯅꯪꯁꯨ ꯉꯥꯏꯔꯦ ꯇꯣꯂꯣꯞ ꯇꯪꯈꯥꯏ ꯑꯃꯗꯤꯅꯦ ꯑꯩꯈꯣꯏ ꯗꯥꯝꯆꯥꯁꯤ ꯂꯥꯏꯔꯤꯛ ꯂꯩꯕꯗ ꯆꯠꯂꯝꯒꯅꯤꯕꯣ ꯀꯔꯤꯕꯨ ꯇꯧꯒꯦ ꯍꯥꯏꯅꯣ ꯈꯪꯗꯦ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯔꯤꯁꯦ ꯅꯀꯣꯛ ꯃꯆꯥꯁꯤꯡꯗꯣ ꯄꯣꯛꯈꯥꯏꯔꯅꯤ ꯇꯟꯗ꯭ꯔꯥ ꯈꯪꯗꯦꯕ ꯑꯌꯥ ꯗꯥꯝꯆꯥꯒꯤ ꯃꯔꯝꯗꯒ ꯁꯨꯃꯥꯏ ꯍꯥꯏꯌꯦ ꯅꯪ ꯗꯥꯝꯆꯥꯗ ꯍꯥꯏꯗꯣꯛꯀꯦ ꯈꯪꯅꯤꯕ ꯑꯉꯥꯡ ꯑꯃ ꯉꯁꯤꯗꯤ ꯗꯥꯝꯆꯥꯗ ꯍꯥꯏꯗꯣꯛꯀꯦ ꯏꯁ ꯃꯤꯆꯪ ꯆꯪꯉꯤꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏ ꯅꯃꯁꯦ
ꯐꯩ ꯐꯩ ꯃꯤꯆꯪ ꯆꯪꯖꯧꯋꯣ ꯀꯩꯁꯨ ꯀꯥꯏꯕꯤꯗꯦ ꯑꯩꯈꯣꯏꯒꯤꯁꯨ ꯍꯦꯔꯣ ꯂꯩꯖꯩ ꯑꯌꯥ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯣ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯀꯣ ꯍꯦꯔꯣ ꯂꯩꯖꯩ ꯀꯥꯏꯅꯒ ꯅꯪꯕꯨꯗꯤ ꯅꯨꯡꯉꯥꯏꯅꯤꯕ ꯉꯁꯤ ꯗꯥꯝꯆꯥꯗ ꯍꯥꯏꯗꯣꯛꯀꯦ ꯈꯪꯅꯤ ꯀꯧꯔꯒꯦ ꯗꯥꯝꯆꯥ ꯀꯧꯔꯒꯦ ꯏꯅꯝꯃ ꯑꯩ ꯁꯣꯏꯈꯤꯕꯅꯦꯕ ꯆꯤꯟꯗꯒꯤꯅꯦ ꯄꯠꯂꯥꯎ ꯅꯥꯟꯊꯣꯛꯈꯤꯕꯅꯦꯕ ꯑꯁ ꯍꯥꯏꯗꯣꯛꯀꯅꯨꯏꯅꯝꯃ ꯄ꯭ꯂꯤꯖ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯀꯣ ꯃꯁꯤ ꯑꯉꯥꯡꯁꯦ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯔꯗꯤ ꯅꯪꯒꯤ ꯍꯦꯔꯣꯗꯣ ꯑꯩꯉꯣꯟꯗ ꯃꯁꯛ ꯇꯥꯛꯄ ꯇꯥꯕ ꯉꯝꯃꯔꯣꯏꯗꯤ ꯏꯅꯝꯃ ꯏꯀꯥꯏꯖꯩꯕ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯗꯥꯝꯆꯥ ꯀꯧꯔꯒꯦꯀꯣ ꯑꯁ ꯑꯌꯥ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯀꯣ ꯂꯥꯎꯒꯦꯒ ꯇꯧꯋꯦꯕ ꯏꯅꯝꯃ ꯐꯠꯇꯕꯤ ꯗꯥꯝꯆꯥꯅ ꯐꯨꯔꯒ ꯅꯪ ꯄꯦꯜꯂꯗ꯭ꯔꯣ ꯑꯦ ꯑꯁꯤꯒꯤꯕꯨ ꯄꯦꯗꯅꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯅꯨꯡꯁꯤꯕꯤ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯁꯦ ꯏꯅꯝꯃꯗ ꯍꯥꯏꯌꯨ ꯅꯪꯒꯤ ꯍꯦꯔꯣꯗꯨꯕꯨ ꯀꯅꯥꯅꯣꯕ ꯃꯥꯅ ꯗꯥꯝꯆꯥꯗ ꯍꯥꯏꯗꯣꯛꯑꯒ ꯐꯨꯍꯟꯗꯣꯏꯒꯤ ꯍꯥꯏꯔꯣꯏ ꯑꯝꯇ ꯑꯉꯥꯎꯕꯤ ꯑꯗꯨꯕꯨ ꯗꯥꯝꯆꯥꯗ ꯑꯩꯅ ꯀꯩꯗꯧꯕꯩ ꯍꯥꯏꯗꯣꯏꯅꯣꯕ ꯁꯦ ꯀꯅꯥꯅꯣ ꯍꯥꯏꯔꯛꯑꯣ ꯏꯅꯝꯃꯗꯗꯤ ꯃꯁꯛ ꯇꯥꯛꯄ ꯌꯥꯏꯗꯅ ꯑꯗꯨꯗꯤ ꯍꯥꯏꯗꯣꯛꯑꯣꯏꯅ ꯄ꯭ꯔꯣꯃꯤꯁ ꯇꯧ ꯑꯁꯥ ꯑꯩꯕꯨ ꯄ꯭ꯔꯣꯃꯤꯁꯀ ꯇꯧꯕ ꯍꯩꯒꯗ꯭ꯔꯅꯦ ꯌꯥꯗꯦ ꯃꯤꯅꯝ ꯆꯥꯅꯗꯕꯤ ꯁꯠ ꯁꯠ ꯇꯧꯑꯣꯏꯅꯃ ꯍꯣꯏꯅꯦ ꯐꯔꯦꯁꯦ ꯄ꯭ꯔꯣꯃꯤꯁ ꯍꯥꯏꯔꯣꯕ ꯀꯅꯥꯅꯣꯕ ꯅꯪꯒꯤ ꯍꯦꯔꯣ ꯍꯥꯏꯁꯦ ꯑꯗꯨꯕꯨꯔꯣ ꯑꯩꯒꯤ ꯕꯥꯔꯗꯦꯗ ꯂꯥꯛꯑꯝꯕ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯃꯁꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯅꯨꯄꯥꯗꯣ ꯏꯁ ꯌꯥꯗꯦꯀꯣ ꯌꯥꯝ ꯊꯥꯒꯠꯂꯤꯀꯣ ꯑꯗꯨꯕꯨ ꯃꯃꯤꯡꯗꯨꯕꯨ ꯍꯥꯏꯌꯨꯕ ꯀꯔꯤ ꯂꯝꯗꯒꯤꯅೋ ꯀꯅꯥꯒꯤ ꯃꯆꯥꯅೋ ꯍꯥꯏꯕꯗꯣ ꯏꯅꯝꯃꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯔꯣꯍꯤꯠ ꯀꯧꯏ ꯏꯅꯝꯃ ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯃꯅꯥꯛꯇꯒꯤꯅꯦ ꯍꯧꯖꯤꯛꯇꯤꯅꯦ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤꯀꯣ ꯕꯦꯝꯃ ꯁꯦꯔꯥꯟ ꯇꯨꯔꯥꯟꯒ ꯇꯧꯕ ꯌꯥꯔꯣꯏ ꯅꯪ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ ꯍꯣꯏꯕ ꯏꯅꯝꯃ ꯑꯩꯁꯨ ꯈꯪꯉꯦꯕ ꯏꯁ ꯌꯥꯗꯦꯀꯣ ꯂꯩꯁꯥꯕꯤ ꯐꯥꯔꯦꯀꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯁꯦ ꯑꯁ ꯑꯗꯨꯃꯥꯏꯅ ꯂꯛꯅꯒꯅꯨ ꯏꯀꯥꯏꯖꯩꯕ ꯏꯅꯝꯃ ꯆꯥꯛꯇꯤ ꯂꯣꯏꯁꯤꯜꯂꯛꯏ ꯑꯩꯒꯤ ꯂꯥꯡꯇꯛꯅꯕꯗꯤ ꯁꯨꯝ ꯍꯦꯟꯒꯠꯂꯤ ꯏꯔꯣꯟꯕ ꯍꯧꯋꯤ ꯈꯨꯠꯀꯥꯁꯤ ꯂꯣꯏꯅ ꯄꯣꯛꯂꯤꯕꯅꯤ ꯋꯥꯈꯜꯁꯤ ꯇꯔꯪ ꯑꯃꯗ ꯑꯗꯨꯝ ꯇꯥꯎꯗꯨꯅ ꯂꯩ ꯗꯥꯝꯆꯥꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯆꯥꯛꯁꯨ ꯂꯣꯏꯗꯣꯔꯦ ꯑꯁ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯖꯥꯠꯂꯥ ꯋꯥꯔꯝꯂꯅꯤꯅꯦ ꯉꯁꯤꯗꯤ ꯂꯥꯞꯅꯁꯨ ꯆꯠꯂꯨꯕꯅꯤ ꯑꯩꯅ ꯋꯥꯈꯜꯗ ꯈꯟꯖꯩ ꯕꯦꯝꯃꯅ ꯄ꯭ꯂꯦꯠꯁꯤꯡꯗꯨ ꯇꯦꯡꯊꯣꯛꯄꯤꯔꯤ ꯑꯩ ꯆꯥꯛ ꯊꯤꯕ ꯍꯣꯠꯅꯔꯤ ꯃꯤꯍꯨꯟꯁꯨ ꯗꯪ ꯗꯪ ꯆꯣꯡꯉꯤ